ꯃꯌꯥꯝ ꯉꯁꯤꯗꯤ ꯑꯩꯒꯤ ꯇꯦꯔꯣ ꯗꯦꯛ ꯑꯁꯤꯅ ꯁꯤꯡꯒꯜꯁꯤꯡꯒꯤꯗꯃꯛꯇ ꯌꯨꯅꯤꯚꯔꯁꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯀꯔꯤ ꯒꯥꯏꯗꯦꯟꯁ ꯍꯥꯏꯔꯤ ꯁꯤꯡꯒꯜꯁꯤꯡꯒꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯀꯔꯦꯟ ꯏꯅꯔꯖꯤ ꯀꯔꯤ ꯂꯩ ꯑꯗꯨꯒ ꯀꯔꯤ ꯂꯥꯛꯀꯗꯕ ꯂꯝꯕꯤꯗ ꯂꯩ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯈꯪꯃꯤꯟꯅꯔꯁꯤ ꯄꯥꯝꯖꯕ ꯔꯣꯁ ꯀ꯭ꯋꯥꯠꯀꯤ ꯏꯌꯥꯔꯤꯡ ꯑꯃ ꯆꯤꯟꯕꯤꯔꯣ ꯅꯠꯇ꯭ꯔꯒꯅ ꯅꯨꯄꯤ ꯅꯨꯄꯥ ꯑꯅꯤꯃꯛꯀꯤ ꯔꯣꯁ ꯀ꯭ꯋꯥꯠꯀꯤ ꯇꯝꯕꯜ ꯑꯃ ꯏꯅꯥꯛꯇ ꯔꯣꯁ ꯀ꯭ꯋꯥꯠꯀꯤ ꯇ꯭ꯔꯤ ꯊꯝꯕꯤꯕꯁꯨ ꯌꯥꯏ. Hi, this is Sakila Yumnam, a certified tarot and crystal healer. ꯅꯨꯡꯁꯤꯖꯔꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯑꯩꯒꯤ ꯁ꯭ꯀ꯭ꯔꯤꯟꯗ ꯊꯝꯂꯤꯕ ꯄꯥꯏꯜ ꯑꯅꯤꯁꯤꯗꯒꯤ ꯑꯗꯣꯝꯅ ꯑꯦꯇ꯭ꯔꯦꯛ ꯇꯧꯕ ꯄꯥꯏꯜ ꯑꯃ ꯈꯟꯕꯤꯔꯣ ꯄꯥꯏꯜ 1 ꯑꯃꯗꯤ ꯄꯥꯏꯜ 2 ꯁꯤꯗ ꯄꯥꯏꯜꯁꯤ ꯈꯟꯕꯤꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯑꯗꯣꯝꯅ ꯃꯤꯠ ꯎꯏꯁꯟꯕꯤꯔꯒ ꯁꯣꯔ ꯁꯥꯡꯅ ꯑꯍꯨꯝꯂꯛ ꯆꯤꯡꯖꯤꯟꯕꯤꯕ ꯑꯍꯨꯝꯂꯛ ꯍꯣꯟꯗꯣꯛꯄꯤꯕ ꯄꯣꯁꯆꯔ ꯆꯥꯅ ꯐꯝꯕꯤꯌꯨ ꯑꯗꯨꯒ ꯑꯗꯣꯝꯒꯤ ꯃꯁꯜꯁꯤꯡꯗꯨ ꯔꯤꯂꯦꯛꯁ ꯇꯧꯕꯤꯌꯨ ꯁꯣꯜꯖꯔ ꯔꯤꯂꯦꯛꯁ ꯇꯧꯕꯤꯌꯨ ꯑꯗꯣꯝꯒꯤ 7 ꯆꯀꯔ ꯔꯤꯂꯦꯛꯁ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯇꯞꯅ ꯃꯤꯠ ꯄꯥꯡꯊꯣꯛꯄꯤꯔꯒ ꯁ꯭ꯀ꯭ꯔꯤꯟꯗ ꯂꯩꯔꯤꯕ ꯄꯥꯏꯜ 1 ꯑꯃꯗꯤ ꯄꯥꯏꯜ 2 ꯁꯤꯗ ꯑꯗꯣꯝꯗ ꯑꯦꯇ꯭ꯔꯦꯛ ꯇꯧꯕ ꯄꯥꯏꯜ ꯑꯃ ꯑꯗꯣꯝꯅ ꯈꯟꯕꯤꯔꯣ ꯑꯍꯥꯟꯕꯗ ꯄꯥꯏꯜ ꯅꯝꯕꯔ 1 ꯈꯟꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯌꯦꯡꯉꯁꯤꯀꯣ ꯄꯥꯏꯜ ꯅꯝꯕꯔ 1 ꯈꯟꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯀꯔꯦꯟ ꯏꯅꯔꯖꯤ ꯀꯔꯤ ꯂꯩ ꯌꯨꯅꯤꯚꯔꯁꯅ ꯒꯥꯏꯗꯦꯟꯁ ꯀꯔꯤ ꯄꯤꯔꯤ ꯂꯥꯛꯀꯗꯕ ꯀꯔꯤ ꯂꯩ ꯌꯨꯅꯤꯚꯔꯁꯅ ꯒꯥꯏꯗꯦꯟꯁ ꯄꯥꯏꯜ ꯅꯝꯕꯔ 1 ꯈꯟꯕ ꯁꯤꯡꯒꯜꯗ ꯂꯩꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯀꯣ ꯄꯥꯏꯜ ꯅꯝꯕꯔ 1 ꯈꯟꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯗ ꯁꯤꯡꯒꯜꯗ ꯂꯩꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯄꯨꯟꯁꯤꯁꯤꯗ ꯌꯥꯝꯅ ꯍꯥꯏꯗꯤ ꯑꯋꯥ ꯑꯅꯥ ꯀꯌꯥ ꯃꯌꯥꯝ ꯑꯃ ꯍꯣꯠꯅꯔꯒ ꯍꯧꯖꯤꯛꯁꯦ ꯑꯦꯆꯤꯞ ꯃꯌꯥꯝ ꯑꯃ ꯇꯧꯔꯒ ꯐꯨꯜꯐꯤꯜ ꯑꯣꯏꯕꯒꯤ ꯇꯥꯡꯀꯛ ꯑꯃꯗ ꯂꯩꯕ ꯃꯥꯜꯂꯤꯀꯣ ꯆꯥꯍꯦ ꯀꯔꯤꯌꯔꯗ ꯑꯣꯏꯕ ꯌꯥꯏꯀꯣ ꯅꯠꯇ꯭ꯔꯒ ꯁꯦꯟ ꯊꯨꯝꯒꯤ ꯃꯇꯥꯡꯗ ꯑꯣꯏꯕ ꯌꯥꯏ ꯕꯤꯖꯤꯅꯦꯁꯇ ꯑꯣꯏꯕ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯁ꯭ꯇꯨꯗꯦꯟ ꯑꯣꯏ ꯇꯥꯔꯒꯁꯨ ꯑꯗꯣꯝꯅ ꯑꯦꯆꯤꯞ ꯇꯧꯒꯦ ꯈꯟꯕ ꯒꯣꯜ ꯑꯃ ꯑꯦꯆꯤꯞ ꯇꯧꯕꯒꯤ ꯃꯇꯥꯡ ꯑꯣꯏꯕ ꯌꯥꯏꯀꯣ ꯑꯗꯣꯝꯅ ꯍꯣꯠꯅꯖꯔꯛꯄ ꯑꯋꯥ ꯑꯅꯥ ꯊꯤꯗꯅ ꯍꯣꯠꯅꯖꯔꯛꯄ ꯃꯌꯥꯝꯗꯨꯗꯒꯤ ꯃꯥꯏ ꯄꯥꯛꯄꯒꯤ ꯑꯗꯨꯒꯨꯝꯕ ꯐꯨꯜꯐꯤꯜꯃꯦꯟ ꯐꯪꯕ ꯇꯥꯡꯀꯛ ꯇꯥꯟꯖꯥ ꯑꯃ ꯑꯣꯏꯀꯣ ꯄꯥꯏꯜ ꯅꯝꯕꯔ 1 ꯈꯟꯕꯁꯤꯡ ꯌꯥꯝꯅ ꯍꯣꯠꯅꯕ ꯀꯟꯕ ꯏꯁꯥꯒꯤ ꯏꯃꯣꯁꯅꯦꯜꯂꯤ ꯑꯗꯒꯤ ꯃꯦꯟꯇꯦꯜꯂꯤ ꯌꯥꯝ ꯁ꯭ꯇ꯭ꯔꯣꯡ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯄꯥꯔꯁꯟ ꯑꯃ ꯑꯣꯏꯕ ꯃꯥꯜꯂꯤ ꯅꯨꯄꯤ ꯑꯣꯏꯔꯒꯁꯨ ꯅꯨꯄꯥ ꯑꯣꯏꯔꯒꯁꯨ ꯀꯣ ꯑꯗꯒꯤ ꯑꯗꯣꯝꯅ ꯑꯦꯆꯤꯞ ꯇꯧꯕ ꯃꯌꯥꯝꯗꯨꯒꯤ ꯐꯦꯃꯤꯂꯤ ꯃꯦꯝꯕꯔ ꯀꯂꯤꯛꯁ ꯅꯠꯇ꯭ꯔꯒ ꯑꯗꯣꯝꯒꯤ ꯐ꯭ꯔꯦꯟꯁꯤꯡꯅꯁꯨ ꯑꯗꯣꯝꯅ ꯑꯦꯆꯤꯞ ꯇꯧꯕ ꯃꯌꯥꯝꯗꯨꯒꯤ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯕ ꯑꯗꯣꯝꯒꯤ ꯋꯥ ꯇꯥꯕ ꯑꯗꯨꯒꯨꯝꯕ victory ꯃꯣꯃꯦꯟꯗꯣ ꯑꯗꯨꯒꯨꯝꯕꯒꯤ ꯃꯣꯃꯦꯟ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯇꯥꯡꯀꯛ ꯑꯃ ꯑꯣꯏꯔꯤ ꯄꯥꯏꯜ ꯅꯝꯕꯔ 1 ꯈꯟꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯀꯣ ꯑꯗꯨꯒ ꯌꯥꯝꯅ ꯃꯦꯟꯇꯦꯜꯂꯤ ꯁꯥꯔꯞ ꯑꯣꯏꯕꯀꯣ ꯑꯗꯨꯃꯥꯏꯅ ꯑꯣꯏꯕ ꯀꯦꯔꯦꯛꯇꯔ ꯑꯣꯏꯌꯦ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯄꯥꯏꯜ ꯅꯝꯕꯔ 1 ꯈꯟꯕꯁꯤꯡꯁꯦ ꯍꯥꯏꯕꯗꯤ ꯏꯃꯣꯁꯅꯦꯜꯗꯒꯤꯁꯨ ꯂꯣꯖꯤꯛ ꯊꯤꯡꯀꯤꯡꯅ ꯍꯦꯟꯅ ꯊꯥꯖꯕ ꯑꯗꯨꯒꯨꯝꯕ ꯃꯤꯁꯛ ꯃꯤꯑꯣꯏ ꯑꯣꯏꯌꯦ ꯏꯁꯥꯒꯤ ꯑꯣꯏꯕ ꯒ꯭ꯔꯣꯠꯀꯤꯗꯃꯛꯇ ꯌꯥꯝꯅ ꯑꯦꯛꯁꯟ ꯂꯧꯈꯠꯄꯗ ꯇꯟꯗꯕ ꯀꯤꯗꯕ ꯗꯤꯁꯤꯄ꯭ꯂꯤꯟ ꯂꯩꯕ ꯑꯗꯨꯒꯨꯝꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯌꯦ ꯑꯗꯣ ꯃꯥꯅ ꯏꯁꯥꯒꯤ ꯍꯧꯖꯤꯛꯀꯤ ꯄꯣꯖꯤꯁꯟꯁꯤ ꯁꯤꯐꯥꯎ ꯂꯥꯛꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯋꯥꯕ ꯊꯤꯡꯈꯥꯡ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯈꯔꯦ ꯏꯁꯥꯗ ꯐꯨꯝꯃꯒ ꯊꯝꯕ ꯁꯤꯀ꯭ꯔꯦꯠ ꯍꯥꯏꯕ ꯇꯥꯔꯦ ꯍꯥꯏꯗꯤ ꯑꯐꯕ ꯇꯥꯡꯀꯛ ꯑꯣꯏꯕ ꯌꯥꯏ ꯐꯠꯇꯕ ꯇꯥꯡꯀꯛ ꯑꯣꯏꯕ ꯌꯥꯏꯀꯣ ꯁꯤꯒꯤ ꯄꯣꯖꯤꯁꯟ ꯁꯤꯒꯤ ꯊꯥꯛꯁꯦ ꯁꯤꯐꯥꯎ ꯌꯧꯅꯕ ꯍꯣꯠꯅꯕꯗ ꯃꯌꯥꯝ ꯑꯃ ꯍꯥꯏꯗꯤ ꯂꯣꯠꯂꯒ ꯊꯝꯕ ꯈꯪꯅꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯗꯅꯤ ꯈꯪꯗꯦ ꯃꯔꯨꯞ ꯃꯄꯥꯡꯗꯅꯤ ꯈꯪꯗꯦ ꯏꯚꯟ ꯑꯩꯒ ꯍꯥꯏꯕꯗꯤ ꯌꯥꯝꯅ ꯅꯛꯅꯕ ꯃꯤꯁꯛꯇꯅꯤ ꯈꯪꯗꯦ ꯑꯗꯨꯗꯐꯥꯎꯗ ꯍꯥꯏꯗꯣꯛꯇꯕ ꯃꯌꯥꯝ ꯑꯃꯗꯤ ꯑꯗꯣꯝꯒꯤ ꯍꯥꯏꯗꯤ ꯊꯃꯣꯏꯅꯨꯡꯗ ꯐꯨꯝꯃꯒ ꯊꯝꯕ ꯑꯗꯨꯒꯨꯝꯕ ꯃꯤꯁꯛ ꯑꯃꯁꯨ ꯑꯣꯏ ꯁꯣꯝꯁꯦꯀꯣ ꯑꯗꯨꯒ ꯑꯗꯣꯝꯁꯦ ꯑꯦꯛꯁꯟ ꯂꯧꯈꯠꯄ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯣꯠꯅꯒꯦ ꯍꯥꯏ ꯇꯥꯔꯒꯗꯤ ꯑꯗꯨꯝ ꯃꯥꯏ ꯄꯥꯛꯇ꯭ꯔꯤꯐꯥꯎ ꯑꯩ ꯍꯥꯏꯗꯤ ꯀꯨꯜꯂꯒ ꯍꯣꯠꯅꯒꯅꯤ ꯍꯥꯏꯕ ꯃꯤꯁꯛ ꯃꯤꯑꯣꯏꯗꯣ ꯑꯗꯨꯒꯨꯝꯕꯒꯤ ꯀ꯭ꯋꯥꯂꯤꯇꯤꯁꯦ ꯑꯗꯣꯝꯗ ꯌꯥꯝꯅ ꯆꯦꯜꯂꯤꯀꯣ ꯀ꯭ꯋꯥꯂꯤꯇꯤꯁꯦ ꯑꯗꯣꯝꯗ ꯆꯦꯜꯂꯤ ꯑꯗꯨꯒ ꯍꯥꯏꯕꯗꯤ ꯏꯁꯥꯁꯦ ꯀꯩꯅꯣ ꯏꯁꯥꯒꯤ ꯋꯥꯈꯜꯁꯦ ꯑꯩꯅ ꯑꯦꯆꯤꯞ ꯇꯧꯒꯦ ꯈꯜꯂꯤꯕ ꯒꯣꯜꯗꯣ ꯑꯗꯨꯝ ꯐꯪꯗ꯭ꯔꯤ ꯐꯥꯎꯕ ꯑꯗꯨꯗ ꯑꯗꯨꯝ ꯋꯥꯈꯜ ꯊꯥꯗꯔꯒ ꯂꯩꯕ ꯃꯤꯁꯛꯇꯣ ꯑꯗꯨꯒꯨꯝꯕ ꯃꯤꯁꯛ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯌꯦꯕꯀꯣ ꯑꯗꯨꯒ ꯑꯗꯣꯝꯁꯦ ꯀꯃꯥꯏꯅ ꯇꯧꯋꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯗꯣꯝꯒꯤ ꯄꯥꯔꯠꯅꯔ ꯈꯟꯕꯒꯤ ꯃꯇꯥꯡꯁꯤꯁꯨꯀꯣ ꯄꯥꯔꯠꯅꯔꯁꯦ ꯑꯗꯣꯝꯁꯤ ꯁꯤꯡꯒꯜ ꯐꯅ ꯌꯥꯝꯅ ꯀꯨꯏꯅ ꯑꯣꯏꯔꯛꯑꯦ ꯄꯥꯏꯜ ꯅꯝꯕꯔ 1 ꯈꯟꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯔꯤꯁꯦꯟꯠꯂꯤ ꯁꯤꯡꯒꯜ ꯑꯣꯏꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯨ ꯌꯥꯎꯕꯤꯔꯝꯒꯅꯤꯀꯣ ꯇꯧꯕꯇꯕꯨ ꯍꯧꯖꯤꯛ ꯀꯥꯔꯠꯁꯤꯅ ꯍꯥꯏꯁꯦ ꯍꯥꯏꯕꯗꯤ ꯑꯗꯣꯝꯒꯤ ꯆꯥꯅꯕ ꯑꯗꯣꯝꯒꯤ ꯄꯥꯔꯠꯅꯔ ꯑꯃ ꯈꯟꯒꯦ ꯍꯥꯏ ꯇꯥꯔꯒꯗꯤ ꯍꯥꯏꯕꯗꯤ ꯑꯗꯣꯝꯒ ꯑꯗꯣꯝꯒ ꯃꯒꯨꯟ ꯍꯥꯏꯐꯦꯠ ꯃꯥꯟꯅꯕ ꯆꯨꯅꯒꯗꯕ ꯍꯥꯏꯕꯗꯤ ꯕꯦꯂꯦꯟꯁ ꯇꯧꯕꯗ ꯌꯥꯒꯗꯕ ꯑꯗꯨꯒꯨꯝꯕ ꯑꯃ ꯍꯥꯏꯗꯤ ꯁꯤꯡꯒꯜ ꯀꯨꯏꯅ ꯑꯣꯏꯔꯛꯑꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯀꯨꯏꯅ ꯁꯤꯡꯒꯜ ꯑꯣꯏꯔꯛꯑꯦꯅ ꯃꯔꯨꯞ ꯃꯄꯥꯡꯗꯒꯤ ꯅꯠꯇ꯭ꯔꯒ ꯐꯦꯃꯤꯂꯤꯗꯒꯤꯀꯣ ꯐꯣꯔꯁ ꯇꯧꯔꯒ ꯁꯤꯗꯤ ꯑꯐꯪꯕ ꯑꯃ ꯅꯠꯇ꯭ꯔꯒ ꯁꯤꯜꯂꯛꯄ ꯑꯃ ꯅꯠꯇ꯭ꯔꯒ ꯂꯥꯛꯄ ꯑꯃ ꯍꯦꯛꯇ ꯇꯧꯁꯜꯂꯒꯦ ꯑꯗꯨꯃꯥꯏꯅ ꯈꯟꯒꯅꯣꯅ ꯍꯥꯏꯔꯤꯀꯣ ꯌꯨꯅꯤꯚꯔꯁꯅꯁꯨ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯍꯥꯏꯗꯤ ꯑꯗꯣꯝꯅ ꯁꯤꯒꯤ ꯄꯣꯖꯤꯁꯟꯁꯤ ꯇꯥꯟꯅꯕ ꯍꯣꯠꯅꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯅ ꯍꯣꯠꯅꯔꯒ ꯃꯌꯥꯝ ꯑꯃ ꯂꯥꯛꯑꯦ ꯑꯦꯆꯤꯞ ꯃꯌꯥꯝ ꯑꯃ ꯇꯧꯔꯦ ꯑꯗꯨꯒ ꯑꯗꯣꯝꯁꯦ ꯌꯥꯝꯅ ꯅꯣꯂꯦꯖ ꯂꯩꯕ ꯑꯗꯨꯒꯨꯝꯕ ꯌꯥꯝꯅ ꯍꯩꯕ ꯁꯤꯡꯕ ꯃꯤꯁꯛ ꯑꯃꯁꯨ ꯑꯣꯏ ꯍꯥꯏꯗꯤ ꯂꯣꯖꯤꯀꯦꯜ ꯊꯤꯡꯀꯤꯡꯅ ꯍꯦꯟꯅ ꯊꯥꯖꯖꯕ ꯃꯤꯁꯛ ꯃꯤꯑꯣꯏꯗꯣ ꯑꯗꯨꯃꯥꯏꯅ ꯑꯦꯛꯁꯟ ꯑꯣꯔꯤꯌꯦꯟꯇꯦꯠ ꯑꯣꯏꯕ ꯃꯤꯁꯛ ꯃꯤꯑꯣꯏꯗꯣ ꯑꯗꯨꯃꯥꯏꯅ ꯑꯣꯏꯌꯦꯕꯀꯣ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯗꯨꯒ ꯂꯦꯚꯦꯜ ꯌꯥꯝꯅ ꯆꯥꯟꯅꯗꯕ ꯄꯥꯔꯠꯅꯔ ꯑꯃ ꯈꯟ ꯇꯥꯔꯒꯗꯤ ꯔꯤꯂꯦꯁꯟꯁꯤꯞꯇꯣ
ꯍꯥꯏꯗꯤ ꯇꯨꯡ ꯀꯣꯏꯔꯣꯏ ꯔꯤꯂꯦꯁꯟꯁꯤꯞꯇꯣ ꯀꯩꯒꯨꯝꯕ ꯔꯤꯂꯦꯁꯟꯁꯤꯞꯇꯨꯅ ꯃꯈꯥ ꯇꯥꯅ ꯆꯠꯊꯈꯤ ꯇꯥꯔꯒꯁꯨ ꯀꯣꯟꯅ ꯍꯥꯏꯕꯗꯤ ꯌꯥꯝꯅ ꯕꯦꯂꯦꯟꯁ ꯆꯥꯅ ꯁꯦꯝꯕ ꯔꯤꯂꯦꯁꯟꯁꯤꯞ ꯑꯗꯨꯒꯨꯝꯕ ꯑꯃ ꯑꯣꯏꯔꯣꯏ ꯍꯥꯏꯗꯤ ꯑꯐꯕ ꯔꯤꯂꯦꯁꯟꯁꯤꯞ ꯑꯃ ꯑꯣꯏꯕ ꯉꯝꯃꯣꯏ ꯁꯤꯅꯦꯕꯀꯣ ꯌꯨꯅꯤꯚꯔꯁꯅ ꯒꯥꯏꯗ ꯇꯧꯔꯤꯕꯁꯦ ꯑꯗꯣꯝꯅ ꯍꯥꯏꯗꯤ ꯖꯜꯕꯥꯖꯤꯗ ꯐꯠ ꯍꯦꯛꯇ ꯊꯨꯅ ꯊꯤꯖꯤꯟꯕ ꯅꯠꯇꯕ ꯃꯨꯟꯅ ꯈꯟꯊꯔꯀꯥꯟꯗ ꯑꯗꯣꯝꯒꯤ ꯋꯥꯈꯜꯂꯣꯟꯗꯨ ꯈꯪꯕꯤꯕ ꯑꯗꯣꯝꯅ ꯑꯦꯆꯤꯞ ꯇꯧꯔꯛꯄꯒꯤ ꯁꯇ꯭ꯔꯒꯜ ꯃꯌꯥꯝꯗꯣ ꯑꯗꯨꯕꯨ ꯇꯥꯕꯤꯕ ꯈꯪꯕꯤꯕ ꯑꯃꯗꯤ ꯇꯨꯡꯗꯁꯨ ꯀꯣꯟꯅ ꯑꯗꯣꯝꯒꯤ ꯁꯄꯣꯔꯠ ꯑꯣꯏꯔꯛꯀꯗꯕ ꯅꯠꯇ꯭ꯔꯒ ꯇꯥꯕꯤꯒꯗꯕ ꯅꯠꯇ꯭ꯔꯒ ꯈꯪꯕꯤꯒꯗꯕ ꯃꯦꯟꯇꯦꯂꯤ ꯑꯣꯏꯕ ꯌꯥꯏ ꯐꯤꯖꯤꯀꯦꯜꯂꯤ ꯑꯣꯏꯕ ꯌꯥꯏꯀꯣ ꯅꯠꯇ꯭ꯔꯒ ꯏꯃꯣꯁꯅꯦꯜꯂꯤ ꯑꯣꯏꯕ ꯌꯥꯏ ꯑꯗꯣꯝꯗ ꯁꯄꯣꯔꯠ ꯇꯧꯕ ꯉꯝꯒꯗꯕ ꯑꯗꯣꯝꯒꯤ ꯋꯥꯈꯜꯂꯣꯟ ꯈꯪꯕꯤꯒꯗꯕ ꯃꯤꯁꯛ ꯃꯤꯑꯣꯏ ꯑꯗꯣ ꯍꯥꯏꯗꯤ ꯂꯥꯛꯇ꯭ꯔꯤ ꯐꯥꯎꯕꯗꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯍꯦꯛꯇ ꯑꯔꯥꯛꯄ ꯑꯃ ꯍꯦꯛꯇ ꯇꯧꯔꯒ ꯍꯥꯏꯗꯤ ꯁꯤꯡꯒꯜ ꯀꯨꯏꯃꯟꯅ ꯑꯣꯏꯔꯦ ꯅꯠꯇ꯭ꯔꯒ ꯍꯧꯖꯤꯛ ꯍꯧꯖꯤꯛꯀꯤ ꯄꯥꯔꯠꯅꯔ ꯑꯃ ꯁꯦꯝꯕ ꯗꯔꯀꯥꯔ ꯇꯥꯔꯦꯅ ꯍꯥꯏꯔꯒ ꯑꯊꯨꯕꯒꯤ ꯐꯠ ꯂꯥꯎ ꯇꯧꯁꯟꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯒꯅꯨ ꯁꯤꯅꯦꯀꯣ ꯌꯨꯅꯤꯚꯔꯁꯅ ꯍꯥꯏꯁꯦ ꯄꯥꯏꯜ ꯅꯝꯕꯔ 1 ꯈꯟꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯀꯥꯆꯤꯡꯁꯤꯅꯁꯨ ꯒꯥꯏꯗ ꯇꯧꯔꯤꯁꯦ ꯍꯧꯖꯤꯛ ꯑꯗꯣꯝꯅ ꯍꯥꯏꯗꯤ ꯑꯅꯧꯕ ꯑꯗꯣꯝꯒꯤ ꯄꯥꯔꯠꯅꯔ ꯑꯃ ꯈꯟꯅꯤꯡꯕꯒꯤ ꯌꯥꯝꯅ ꯋꯥꯈꯜꯂꯣꯟ ꯑꯃꯗ ꯂꯩ ꯇꯥꯔꯁꯨ ꯏꯃꯣꯁꯅꯦꯜꯂꯤ ꯑꯗꯨꯒꯨꯝꯕꯒꯤ ꯏꯁꯥꯁꯤꯗ ꯐꯥꯎ ꯇꯥꯔꯒꯁꯨ ꯀꯃꯥꯏꯅ ꯍꯥꯏꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯀꯥꯔꯠꯁꯤꯅꯁꯨ ꯒꯥꯏꯗ ꯇꯧꯔꯤꯁꯦ ꯍꯥꯏꯕꯗꯤ ꯌꯥꯝꯅ ꯆꯪꯕ ꯍꯥꯏꯕꯗꯤ ꯌꯥꯝꯅ ꯇꯔꯨ ꯇꯔꯨꯕ ꯌꯥꯝꯅ ꯇꯁꯦꯡꯕ ꯑꯗꯨꯃꯥꯏꯅ ꯂꯣꯌꯦꯜ ꯑꯣꯏꯕ ꯃꯤꯁꯛ ꯃꯤꯑꯣꯏ ꯌꯦꯡꯉꯒ ꯍꯥꯏꯕꯗꯤ ꯂꯥꯏꯔꯕ ꯑꯣꯏꯕ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯃꯥꯗꯣ ꯌꯥꯝꯅ ꯑꯗꯣꯝꯗꯒꯤ ꯁ꯭ꯇꯦꯟꯗꯔꯠ ꯈꯦꯠꯅꯕ ꯃꯤꯁꯛ ꯃꯤꯑꯣꯏ ꯑꯣꯏꯕꯁꯨ ꯌꯥꯏꯀꯣ ꯑꯗꯨꯒꯤ ꯁꯦꯟ ꯊꯨꯝ ꯄꯥꯏꯕ ꯃꯥꯟꯅꯕ ꯅꯠꯇ꯭ꯔꯒ ꯁ꯭ꯇꯦꯟꯗꯔꯠ ꯈꯦꯠꯅꯕ ꯑꯗꯨꯒꯨꯝꯕꯗ ꯂꯩꯔꯣꯀꯣ ꯏꯃꯣꯁꯅꯦꯜꯂꯤ ꯑꯗꯣꯝꯒꯤꯗꯨꯕꯨ ꯌꯥꯝꯅ ꯇꯥꯕꯤꯕ ꯑꯣꯏꯒꯗꯕ ꯂꯣꯌꯦꯜ ꯑꯣꯏꯕ ꯃꯤꯁꯛ ꯑꯣꯏꯒꯗꯕꯀꯣ ꯍꯥꯏꯗꯤ ꯁꯦꯟ ꯊꯨꯝ ꯄꯥꯏꯕ ꯅꯠꯇ꯭ꯔꯒꯁꯨ ꯍꯥꯏꯗꯤ ꯈꯤꯇꯪ ꯑꯗꯣꯝꯗꯒꯤ ꯂꯦꯚꯦꯜ ꯃꯥꯟꯅꯗꯕ ꯊꯥꯛꯇ ꯂꯩꯕ ꯃꯤꯁꯛ ꯃꯤꯑꯣꯏ ꯑꯣꯏꯇꯥꯔꯒꯁꯨ ꯑꯗꯣꯝꯒꯤ ꯋꯥꯈꯜꯂꯣꯟꯗꯣ ꯍꯥꯏꯗꯤ ꯂꯦꯚꯦꯜ ꯃꯥꯟꯅꯕ ꯑꯗꯨꯒꯨꯝꯕ ꯊꯥꯛꯇ ꯂꯩꯕ ꯃꯤꯁꯛ ꯃꯤꯑꯣꯏ ꯑꯗꯣꯝꯒꯤ ꯌꯥꯝꯅ ꯂꯨꯊꯅ ꯑꯗꯣꯝꯅ ꯍꯥꯏꯕ ꯃꯇꯝꯗ ꯇꯥꯕ ꯑꯗꯣꯝꯒꯤ ꯐꯤꯂꯤꯡ ꯈꯪꯕ ꯃꯤꯑꯣꯏ ꯑꯗꯨꯒꯨꯝꯕꯗꯣ ꯑꯣꯏꯅ ꯈꯟꯕꯤꯌꯨ ꯁꯤꯅꯦꯕꯀꯣ ꯍꯥꯏꯁꯦ ꯍꯥꯏꯗꯤ ꯑꯊꯨꯕꯤꯗ ꯑꯔꯥꯛꯄ ꯑꯃ ꯍꯦꯛꯇ ꯗꯔꯀꯥꯔ ꯇꯥꯔꯦ ꯍꯥꯏꯔꯒ ꯈꯟꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯒꯅꯨ ꯁꯤꯅꯤ ꯄꯥꯏꯜ ꯅꯝꯕꯔ 1 ꯈꯟꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤꯀꯣ ꯄꯥꯏꯜ ꯅꯝꯕꯔ 2 ꯈꯟꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯌꯦꯡꯉꯁꯤꯀꯣ ꯄꯥꯏꯜ ꯅꯝꯕꯔ 2 ꯈꯟꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯁꯤꯡꯒꯜ ꯑꯣꯏꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯌꯨꯅꯤꯚꯔꯁꯅ ꯀꯔꯤ ꯒꯥꯏꯗꯦꯟꯁ ꯄꯤꯔꯤ ꯀꯔꯤ ꯂꯥꯛꯀꯗꯕ ꯂꯩ ꯌꯨꯅꯤꯚꯔꯁꯅ ꯒꯥꯏꯗ ꯑꯝꯇ ꯇꯧꯕꯤꯌꯨ ꯄꯥꯏꯜ ꯅꯝꯕꯔ 2 ꯈꯟꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯀꯣ ꯄꯥꯏꯜ ꯅꯝꯕꯔ 2 ꯈꯟꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯀꯣ ꯄꯥꯏꯜ ꯅꯝꯕꯔ 2 ꯈꯟꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯄꯥꯁꯀꯤ ꯍꯧꯈꯤꯕ ꯃꯇꯝꯗꯒꯤꯀꯣ ꯑꯗꯣꯝꯒꯤ ꯍꯥꯏꯗꯤ ꯄꯥꯁꯇ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯈꯔ ꯁꯤꯆꯨꯋꯦꯁꯟ ꯈꯔꯗꯒꯤ ꯑꯗꯣꯝꯁꯦ ꯍꯥꯏꯗꯤ ꯃꯤꯉꯣꯟꯗ ꯊꯥꯖꯕ ꯈꯤꯇꯪ ꯋꯥꯠꯄ ꯑꯗꯨꯒꯤ ꯁꯤꯆꯨꯋꯦꯁꯟꯗ ꯂꯩꯔꯝꯒꯗꯕ ꯃꯥꯜꯂꯦ ꯁꯤꯡꯒꯜꯗ ꯂꯩꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯄꯥꯏꯜ 2ꯒꯤꯀꯣ ꯑꯗꯣꯝꯒꯤ ꯃꯤꯁꯛ ꯃꯤꯑꯣꯏ ꯍꯥꯏꯕꯗꯤ ꯑꯗꯣꯝ ꯍꯥꯏꯗꯤ ꯀꯨꯏꯅ ꯂꯣꯏꯅꯔꯝꯕ ꯍꯥꯏꯇꯥꯔꯦ ꯈꯪꯅ ꯆꯥꯟꯅꯔꯝꯕ ꯑꯗꯣꯝꯅ ꯌꯥꯝꯅ ꯊꯥꯖꯖꯕ ꯃꯤꯁꯛ ꯃꯤꯑꯣꯏꯅ ꯑꯗꯣꯝꯒꯤ ꯊꯥꯖꯕ ꯃꯥꯡꯍꯟꯕꯤꯔꯝꯕꯒꯤꯀꯣ ꯊꯥꯖꯕ ꯃꯥꯡꯍꯟꯕꯤꯔꯝꯕꯒꯤ ꯑꯗꯣꯝꯁꯤ ꯌꯥꯝꯅ ꯏꯃꯣꯁꯅꯦꯜꯂꯤ ꯃꯅꯨꯡꯗ ꯍꯥꯏꯗꯤ ꯅꯤꯡꯕ ꯀꯥꯏꯔꯒ ꯂꯩꯍꯧꯕ ꯁꯤꯆꯨꯋꯦꯁꯟꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯁꯤꯆꯨꯋꯦꯁꯟ ꯈꯔ ꯍꯧꯖꯤꯛꯁꯨ ꯏꯁꯥꯗꯒꯤ ꯆꯠꯍꯟꯕ ꯉꯝꯗꯅ ꯔꯤꯂꯤꯁ ꯇꯧꯍꯟꯕ ꯉꯝꯗꯅ ꯂꯩꯈꯤꯕꯒꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯤ ꯑꯗꯣꯝꯗꯒꯤ ꯊꯥꯗꯣꯛꯄꯤꯔꯝꯃꯒ ꯆꯠꯄ ꯅꯠꯇ꯭ꯔꯒ ꯍꯥꯏꯗꯤ ꯏꯚꯟ ꯕꯦꯇ꯭ꯔꯦ ꯇꯧꯔꯝꯃꯦꯕ ꯈꯟꯕꯒꯤꯀꯣ ꯑꯗꯣꯝꯒꯤ ꯋꯥꯈꯜꯂꯣꯟꯗꯨꯗ ꯍꯥꯏꯗꯤ ꯃꯣꯠꯇ ꯆꯥꯟꯅꯗꯕꯒꯤ ꯆꯠꯈꯤꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯑꯗꯨꯁꯨ ꯑꯗꯣꯝꯅꯗꯤ ꯌꯥꯝꯅ ꯂꯨꯅ ꯈꯟꯖꯔꯨꯕ ꯂꯨꯅ ꯅꯤꯡꯖꯔꯨꯕ ꯃꯤꯁꯛ ꯃꯤꯑꯣꯏ ꯑꯣꯏꯔꯒ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯤ ꯑꯗꯣꯝꯗ ꯇꯧꯕꯤꯔꯝꯕꯗꯣ ꯑꯗꯨꯒꯤ ꯅꯤꯡꯕ ꯀꯥꯏꯕ ꯑꯗꯣꯝꯒꯤꯗꯃꯛꯇ ꯑꯗꯨꯒꯤ ꯃꯇꯨꯡꯗꯁꯨ ꯍꯥꯏꯗꯤ ꯂꯥꯛꯈꯤꯗꯕ ꯅꯠꯇꯦꯀꯣ ꯑꯗꯣꯝꯒꯤꯗꯃꯛꯇ ꯑꯗꯣꯝꯒꯤ ꯃꯇꯨꯡꯗꯁꯨ ꯂꯥꯛꯈꯤꯗꯕ ꯅꯠꯇꯦ ꯅꯨꯡꯁꯤꯕꯁꯦ ꯑꯗꯣꯝꯒꯤ ꯀꯣꯂꯦꯖꯇ ꯑꯣꯏꯕ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯑꯣꯐꯤꯁꯇ ꯑꯣꯏꯕ ꯀꯂꯤꯛꯇ ꯑꯣꯏꯕ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯑꯗꯣꯝꯅ ꯍꯥꯏꯗꯤ ꯆꯠꯂꯤꯕ ꯂꯝꯕꯤꯗꯨꯗ ꯀꯔꯤꯌꯔꯒꯤ ꯆꯠꯂꯤꯕ ꯂꯝꯕꯤꯗꯨꯗ ꯑꯣꯏꯕ ꯌꯥꯏꯀꯣ ꯑꯗꯣꯝꯒꯤ ꯌꯨꯅꯤꯚꯔꯁꯅ ꯑꯗꯨꯝ ꯍꯥꯏꯗꯤ ꯊꯥꯔꯛꯇꯕꯗꯤ ꯅꯠꯇꯦꯀꯣ ꯑꯗꯣꯝꯅ ꯅꯨꯡꯁꯤꯕ ꯌꯥꯕ ꯃꯤꯁꯛ ꯃꯤꯑꯣꯏ ꯑꯗꯨꯝ ꯊꯥꯔꯛꯑꯦꯀꯣ ꯑꯗꯣ ꯑꯗꯣꯝ ꯑꯝꯇ ꯎꯁꯟꯗꯔꯦ ꯀꯩꯅꯣ ꯃꯃꯥꯡꯗ ꯑꯗꯣꯝꯗ ꯊꯣꯛꯈꯤꯕ ꯌꯥꯝ ꯁꯥꯊꯤꯅ ꯑꯗꯣꯝꯗ ꯅꯤꯡꯕ ꯀꯥꯏꯕ ꯑꯗꯣꯝꯒꯤ ꯊꯃꯣꯏꯗ ꯍꯥꯏꯗꯤ ꯀꯥꯏꯍꯧꯕꯗꯣ ꯑꯗꯨꯏꯗꯨꯅ ꯍꯥꯏꯗꯤ ꯀꯅꯥꯝꯇ ꯊꯥꯖꯕ ꯉꯝꯗꯕ ꯑꯗꯨꯒꯨꯝꯕ ꯁꯤꯆꯨꯋꯦꯁꯟ ꯑꯃꯗ ꯂꯩꯔꯤ ꯍꯧꯖꯤꯛꯃꯛꯁꯨ ꯑꯗꯨꯃꯥꯏꯅ ꯔꯤꯂꯤꯁ ꯇꯧꯕ ꯉꯝꯗꯦ ꯀꯩꯒꯨꯝꯕ ꯀꯥꯟꯗꯗꯤ ꯑꯗꯨꯝ ꯍꯥꯏꯗꯤ ꯋꯥꯈꯜ ꯈꯟꯗꯕꯗꯤ ꯅꯠꯇꯦ ꯈꯜꯂꯤꯀꯣ ꯍꯥꯏꯗꯤ ꯑꯩ ꯃꯈꯥ ꯇꯥꯕ ꯀꯩꯅꯣꯒꯤ ꯔꯤꯂꯦꯁꯟꯁꯤꯞ ꯑꯃ ꯁꯦꯝꯒꯦ ꯅꯠꯇ꯭ꯔꯒ ꯍꯥꯏꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃ ꯌꯦꯡꯒꯦ ꯈꯣꯠꯀꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯗꯨꯝꯗꯤ ꯂꯥꯛꯇꯕꯗꯤ ꯅꯠꯇꯦ ꯇꯧꯕꯇꯕꯨ ꯍꯦꯛ ꯍꯦꯛ ꯑꯗꯨꯒꯤ ꯋꯥꯈꯜꯂꯣꯟꯗꯨ ꯍꯦꯛ ꯂꯥꯛꯄꯒ ꯄꯥꯁꯇ ꯑꯗꯣꯝꯗ ꯍꯥꯏꯗꯤ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯣꯝꯗ ꯀꯩꯅꯣ ꯇꯧꯈꯤꯕꯗꯣ ꯅꯤꯡꯁꯤꯡꯉꯀꯥꯟꯗ ꯍꯥꯏꯗꯤ ꯊꯥꯖꯕ ꯉꯝꯗꯕ ꯈꯣꯡꯀꯥꯞ ꯍꯥꯏꯗꯤ ꯊꯥꯡꯗꯣꯛꯄ ꯉꯝꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯕꯁꯦ ꯍꯦꯛ ꯑꯗꯣꯝꯗ ꯄꯜꯂꯦ ꯑꯗꯣꯝꯒꯤ ꯋꯥꯈꯜꯂꯣꯟꯗ ꯊꯥꯡꯉꯣꯏ ꯈꯟꯕꯁꯨ ꯅꯠꯇꯦ ꯇꯧꯕꯇꯕꯨ ꯑꯗꯨꯅ ꯑꯐꯥ ꯑꯄꯨꯟꯅꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯁꯤꯆꯨꯋꯦꯁꯟ ꯂꯥꯛꯏꯀꯣ
ꯑꯗꯨꯃꯥꯏꯅ ꯋꯥꯈꯜꯂꯣꯟ ꯂꯩ ꯑꯗꯨꯒ ꯍꯧꯖꯤꯛꯁꯨ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯌꯨꯅꯤꯚꯔꯁꯅ ꯒꯥꯏꯗ ꯇꯧꯔꯤꯀꯣ ꯑꯗꯨ ꯍꯧꯖꯤꯛꯁꯨ ꯑꯗꯣꯝꯅ ꯀꯩꯒꯨꯝꯕ ꯃꯇꯝꯗ ꯈꯟꯕ ꯌꯥꯎꯋꯦ ꯍꯥꯏꯗꯤ ꯑꯗꯣꯝꯒꯤ ꯂꯝꯕꯦꯟꯗ ꯂꯥꯛꯄꯗ ꯁ꯭ꯀꯨꯜ ꯀꯣꯂꯦꯖꯇ ꯅꯠꯇ꯭ꯔꯒ ꯍꯥꯏꯗꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯔꯕꯁꯤꯡꯅ ꯑꯗꯣꯝꯒꯤ ꯑꯣꯐꯤꯁꯇ ꯍꯥꯏꯗꯤ ꯀꯣꯂꯦꯖꯇ ꯂꯩꯕꯁꯦ ꯑꯁ ꯑꯩ ꯁꯤꯕꯨ ꯍꯦꯛꯇ ꯇ꯭ꯔꯥꯏ ꯇꯧꯔꯁꯤꯔ ꯊꯨꯅ ꯍꯦꯛꯇ ꯁꯠ ꯇꯧꯁꯜꯂꯁꯤꯔ ꯀꯩꯒꯨꯝꯕ ꯀꯥꯟꯗ ꯋꯥꯈꯜ ꯂꯥꯛꯇꯕꯗꯤ ꯅꯠꯇꯦꯀꯣ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯑꯗꯣꯝꯒꯤ ꯂꯩꯔꯤꯕ ꯁꯤꯆꯨꯋꯦꯁꯟꯗ ꯏꯍꯥꯟ ꯍꯥꯟꯅ ꯀꯃꯥꯏꯅ ꯇꯧꯕ ꯇꯥꯏ ꯍꯥꯏꯕ ꯃꯇꯝꯗ ꯑꯗꯣꯝꯒꯤ ꯍꯥꯔꯠ ꯆꯀ꯭ꯔꯗꯣ ꯕ꯭ꯂꯣꯛ ꯇꯧꯔꯒ ꯂꯩꯔꯦꯀꯣ ꯕ꯭ꯂꯣꯛ ꯇꯧꯔꯒ ꯂꯩꯔꯦ ꯑꯗꯣꯝꯅ ꯑꯦꯟꯇ꯭ꯔꯤ ꯀꯅꯥꯅꯣꯃ ꯄꯤꯅꯤꯡ ꯇꯥꯔꯒꯁꯨ ꯕ꯭ꯂꯣꯛ ꯇꯧꯔꯒ ꯂꯩꯔꯕꯅꯤꯅ ꯍꯥꯏꯗꯤ ꯆꯪꯉꯛꯄ ꯉꯝꯃꯣꯏ ꯏꯍꯥꯟ ꯍꯥꯟꯕꯗ ꯑꯗꯣꯝꯒꯤ ꯄꯥꯁꯀꯤ ꯇ꯭ꯔꯣꯃꯥ ꯑꯗꯣꯝꯗ ꯀꯦꯔꯤ ꯇꯧꯔꯤꯕ ꯑꯗꯣꯝꯒꯤ ꯃꯅꯨꯡꯗ ꯊꯃꯣꯏꯗ ꯍꯛꯑꯒ ꯂꯩꯔꯤꯕ ꯄꯣꯠꯇꯣ ꯑꯗꯨ ꯔꯤꯂꯤꯁ ꯍꯥꯟꯅ ꯇꯧꯍꯟꯈꯤꯕ ꯃꯊꯧ ꯇꯥꯏ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯑꯗꯣꯝꯅ ꯔꯤꯂꯦꯁꯟꯁꯤꯞ ꯑꯃ ꯍꯧꯖꯤꯛ ꯑꯊꯨꯕꯗ ꯁꯦꯝꯕ ꯇꯥꯔꯒꯁꯨ ꯑꯗꯣ ꯃꯥꯁꯨ ꯍꯥꯟꯅꯩꯗꯨꯒ ꯆꯞ ꯃꯥꯟꯅꯔꯝꯅꯤꯗ ꯃꯤꯁꯤꯡꯁꯦ ꯊꯥꯖꯕ ꯌꯥꯕ ꯑꯝꯇ ꯅꯠꯇꯦ ꯃꯤꯁꯤꯡꯁꯦ ꯁꯨꯃꯥꯏꯅ ꯂꯣꯏ ꯇꯧꯔꯝꯅꯤꯗ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗꯨꯒ ꯂꯣꯏꯅꯅ ꯈꯪꯅꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯗꯣꯏꯅꯦ ꯔꯤꯂꯦꯁꯟꯁꯤꯞꯇꯨ ꯌꯥꯝ ꯐꯔꯗꯔ ꯃꯈꯥ ꯐꯖꯅ ꯆꯠꯊꯕꯗꯨ ꯉꯝꯃꯣꯏꯕꯀꯣ ꯍꯥꯏꯗꯤ ꯃꯤ ꯈꯨꯗꯤꯡ ꯆꯞ ꯃꯥꯟꯅꯗꯦꯗꯅ ꯑꯗꯣꯝꯅ ꯊꯥꯖꯕ ꯑꯃ ꯃꯥꯡꯈꯤꯕꯗꯨꯗ ꯃꯤ ꯈꯨꯗꯤꯡ ꯇꯧꯔꯝꯃꯅꯤ ꯍꯥꯏꯕꯒꯤ ꯈꯟꯕꯒꯤ ꯋꯥꯈꯜꯂꯣꯟꯗꯣ ꯑꯗꯣꯝꯒꯤ ꯋꯥꯈꯜꯂꯣꯟꯗꯨꯗꯒꯤ ꯊꯥꯖꯕ ꯅꯨꯡꯁꯤꯕ ꯌꯥꯕ ꯂꯩꯅ ꯅꯨꯡꯁꯤꯕ ꯍꯥꯏꯁꯦ ꯂꯩꯅ ꯁꯨꯃꯥꯏꯅ ꯈꯟꯗꯣꯛꯑꯒ ꯄꯥꯁꯀꯤ ꯃꯩꯗꯣ ꯑꯝꯇ ꯐꯖꯅ ꯔꯤꯂꯤꯁ ꯇꯧꯍꯟꯈ꯭ꯔꯒ ꯐꯖꯅ ꯆꯠꯍꯟꯈ꯭ꯔꯀꯥꯟꯗ ꯑꯗꯣꯝꯒꯤ ꯍꯥꯔꯠꯇꯨꯗ ꯑꯗꯨꯒꯨꯝꯕ ꯑꯃꯛꯄ ꯑꯝꯇ ꯂꯩꯇ꯭ꯔꯦ ꯍꯥꯏ ꯀꯥꯟꯁꯤꯗ ꯑꯗꯣꯝꯒꯤ ꯍꯥꯏꯗꯤ ꯑꯃ ꯆꯪꯉꯛꯄ ꯃꯇꯝꯗ ꯄꯥꯔꯠꯅꯔ ꯑꯃ ꯆꯪꯉꯛꯄ ꯃꯇꯝꯗ ꯔꯤꯂꯦꯁꯟꯁꯤꯞꯇꯣ ꯌꯥꯝꯅ ꯍꯥꯏꯗꯤ ꯐꯖꯕ ꯌꯥꯝꯅ ꯍꯥꯏꯗꯤ ꯃꯑꯣꯡ ꯃꯔꯤꯟ ꯇꯥꯕ ꯔꯤꯂꯦꯁꯟꯁꯤꯞ ꯑꯃ ꯑꯣꯏꯅꯤꯀꯣ ꯑꯦꯛꯁꯟ ꯄꯥꯏꯈꯠꯀꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯗꯨꯝ ꯂꯩꯀꯣ ꯑꯗꯨꯝ ꯑꯦꯛꯁꯟ ꯄꯥꯏꯈꯠꯀꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃ ꯂꯩꯀꯣ ꯑꯗꯨꯒ ꯀꯥꯔꯗꯁꯤꯗꯁꯨ ꯎꯠꯂꯤꯁꯦ ꯑꯗꯣꯝꯒꯤ ꯍꯤꯗꯟ ꯑꯣꯏꯔꯒ ꯂꯩꯕꯀꯣ ꯍꯤꯗꯟ ꯑꯣꯏꯔꯒ ꯂꯩꯕ ꯉꯁꯥꯏꯁꯨ ꯍꯥꯏꯖꯈ꯭ꯔꯦ ꯀꯥꯔꯗꯁꯤꯗ ꯍꯤꯗꯟ ꯑꯣꯏꯔꯒ ꯂꯩꯕ ꯑꯗꯣꯝꯒ ꯇ꯭ꯔꯣꯃꯥ ꯀꯦꯔꯤ ꯇꯧꯔꯤꯗꯣ ꯑꯗꯨ ꯍꯥꯟꯅ ꯏꯍꯥꯟ ꯍꯥꯟꯕꯗ ꯑꯗꯨ ꯍꯥꯟꯅ ꯔꯤꯂꯤꯁ ꯇꯧꯊꯣꯛꯄꯤꯌꯣ ꯑꯗꯨ ꯍꯥꯟꯅ ꯆꯠꯍꯟꯕꯤꯈ꯭ꯔꯣ ꯑꯗꯨꯒꯤꯗꯃꯛꯇ ꯑꯗꯨꯝ ꯍꯥꯏꯗꯤ ꯃꯦꯗꯤꯇꯦꯁꯟ ꯇꯧꯕꯤꯕ ꯌꯥꯏ ꯑꯗꯨꯝ ꯃꯔꯛꯇ ꯌꯥꯝꯅ ꯁꯥꯎꯒꯟꯕ ꯐꯤꯡꯕ ꯃꯤꯁꯛ ꯃꯤꯑꯣꯏ ꯑꯃꯁꯨ ꯑꯣꯏꯀꯣ ꯑꯗꯨꯒꯤꯗꯃꯛꯇ ꯍꯥꯏꯗꯤ ꯇꯧꯕ ꯌꯥꯕꯗꯤ ꯅꯨꯡꯇꯤꯒꯤ ꯑꯗꯣꯝꯒꯤ ꯑꯁꯥꯎꯕꯗꯣ ꯐꯅꯕ ꯍꯣꯠꯅꯕꯒꯤꯗꯃꯛꯇ ꯑꯗꯨꯝ ꯃꯦꯗꯤꯇꯦꯁꯟ ꯇꯧꯕꯤꯕ ꯌꯥꯏ ꯃꯦꯗꯤꯇꯦꯁꯟ ꯇꯧꯕꯤꯕ ꯌꯥꯏ ꯑꯗꯨꯒ ꯍꯥꯏꯗꯤ ꯉꯁꯤꯃꯛꯇꯒꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤ ꯌꯦꯡꯕꯗꯒꯤ ꯑꯗꯨꯝ ꯍꯧꯕꯤꯔꯣꯀꯣ ꯍꯥꯏꯗꯤ ꯁꯥꯎꯒꯟꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯀꯣ ꯄꯥꯏꯜ 2 ꯈꯟꯕꯁꯤꯡ ꯄꯥꯏꯜ 2 ꯈꯟꯗ꯭ꯔꯃꯛꯁꯨ ꯁꯥꯎꯒꯟꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅꯀꯣ ꯅꯣꯡꯃꯒꯤ ꯑꯩꯅ ꯐꯖꯅ ꯑꯩꯒꯤ ꯒꯣꯜ ꯑꯃ ꯁꯦꯠ ꯇꯧꯔꯒ ꯊꯝꯕꯤꯕ ꯍꯥꯏꯕꯗꯤ ꯍꯦꯛ ꯑꯗꯣꯝꯅ ꯇꯨꯝꯕ ꯍꯧꯒꯠꯂꯛꯄꯗꯒꯤ ꯉꯁꯤ ꯄꯨꯡ 10 ꯐꯥꯎꯕꯁꯤꯗꯤ ꯑꯩ ꯖꯣꯖꯤꯠꯅ ꯑꯩꯉꯣꯟꯗ ꯃꯤ ꯑꯃꯅ ꯍꯥꯏꯗꯤ ꯑꯇꯣꯞꯄ ꯊꯔꯗ ꯄꯔꯁꯟ ꯑꯃꯗꯕꯨ ꯑꯣꯏꯔꯣꯏ ꯐꯦꯃꯤꯂꯤ ꯃꯦꯝꯕꯔꯅꯕꯨ ꯑꯣꯏꯔꯣꯏ ꯏꯚꯟ ꯑꯩꯒꯤ ꯐ꯭ꯔꯦꯟ ꯁꯔꯀꯜꯗꯒꯤ ꯑꯣꯏꯔꯣ ꯀꯣ ꯍꯥꯏꯗꯤ ꯅꯨꯡꯉꯥꯏꯅꯗꯕ ꯀꯔꯤ ꯑꯩꯅ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯏꯁꯥꯅ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯀꯩꯅꯣꯝ ꯇꯧꯔꯛ ꯇꯥꯔꯁꯨ ꯑꯩ ꯁꯨꯡꯁꯥꯎ ꯁꯥꯎꯔꯣꯏ ꯄꯨꯡ 10 ꯐꯥꯎꯁꯦ ꯑꯩ ꯁꯨꯡꯁꯥꯎ ꯁꯥꯎꯔꯣꯏ ꯁꯨꯃꯥꯏꯅ ꯍꯥꯏꯕ ꯍꯥꯏꯗꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯤ ꯇꯧꯕꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯍꯣꯠꯅꯕꯤꯌꯣꯕꯀꯣ ꯀꯩꯒꯨꯝꯕ ꯉꯁꯤꯁꯤ ꯑꯗꯣꯝꯅ ꯍꯣꯠꯅꯔꯅꯤ ꯄꯨꯡ 10 ꯐꯥꯎꯕꯁꯤ ꯁꯨꯡꯁꯥꯎ ꯁꯥꯎꯗꯕ ꯉꯝꯕ ꯁꯨꯃꯥꯏꯅ ꯅꯣꯡꯃꯩ ꯈꯤꯇꯪ ꯁꯥꯡꯗꯣꯛꯄꯤꯕ ꯍꯌꯦꯡꯗꯩꯅ ꯑꯩ ꯍꯦꯛ ꯇꯨꯝ ꯍꯧꯒꯠꯂꯛꯄꯁꯤꯒꯤ ꯄꯨꯡ 12 ꯐꯥꯎꯁꯦ ꯑꯩ ꯁꯨꯡꯁꯥꯎ ꯁꯥꯎꯔꯔꯣꯏ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯒ ꯁꯨꯝ ꯗ꯭ꯌꯨꯔꯦꯁꯟꯗꯨ ꯁꯥꯡꯗꯣꯛꯄꯤꯌꯣꯕꯀꯣ ꯁꯥꯡꯗꯣꯛꯄꯤꯔꯒ ꯁꯥꯡꯗꯣꯛꯄꯤꯔꯒ ꯍꯌꯦꯡꯅ ꯄꯨꯡ 3 ꯐꯥꯎꯕ ꯑꯩ ꯁꯨꯡꯁꯥꯎ ꯁꯥꯎꯔꯣꯏ ꯁꯨꯝ ꯏꯁꯥꯁꯤꯅ ꯏꯍꯥꯟ ꯍꯥꯟꯕꯗ ꯈꯤꯇꯪ ꯋꯥꯅ ꯊꯣꯛꯄ ꯌꯥꯏꯀꯣ ꯇꯧꯕꯗꯕꯨ 2-3ꯂꯛ ꯁꯨꯝ ꯁꯥꯡꯗꯣꯛꯄꯤ ꯇꯧꯔꯀꯥꯟꯗꯗꯤ ꯑꯗꯣꯝꯗ ꯌꯥꯝꯅ ꯂꯥꯏꯅ ꯇꯧꯕ ꯉꯝꯕ ꯑꯗꯨꯒꯨꯝꯕ ꯍꯥꯏꯗꯤ ꯑꯃ ꯑꯣꯏꯔꯛꯀꯅꯦꯕꯀꯣ ꯂꯥꯏꯅ ꯇꯧꯕ ꯉꯝꯕ ꯑꯣꯏꯔꯛꯀꯅꯤ ꯑꯗꯨꯒ ꯃꯃꯩꯊꯪꯗꯗꯤ ꯍꯥꯏꯗꯤ 24 ꯑꯋꯥꯔ ꯁꯤꯐꯥꯎꯕ ꯂꯥꯏꯅ ꯇꯧꯕ ꯉꯝꯕ ꯑꯣꯏꯔꯛꯀꯅꯤ ꯑꯗꯨꯗꯩꯗꯤ ꯑꯗꯨꯝ ꯇꯞꯅ ꯈꯦꯠꯅꯕꯗꯨꯁꯨ ꯑꯗꯨꯝ ꯈꯪꯕ ꯉꯝꯃꯛꯀꯅꯤꯀꯣ ꯁꯤꯒꯤ ꯔꯤꯃꯦꯗꯤꯁ ꯑꯩꯅ ꯄꯤꯖꯔꯤꯕꯁꯤꯁꯨ ꯍꯥꯏꯗꯤ ꯉꯁꯤꯃꯛ ꯚꯤꯗꯤꯑꯣꯁꯤ ꯌꯦꯡꯕꯒ ꯇꯧꯕ ꯍꯧꯕꯤꯌꯨ ꯑꯗꯨꯒ ꯑꯗꯣꯝꯒꯤ ꯑꯁꯥꯎꯕꯁꯤꯁꯨ ꯑꯗꯣꯝꯗ ꯆꯠꯍꯟꯈꯤꯕ ꯃꯇꯝꯗ ꯉꯁꯥꯏ ꯄꯥꯁꯀꯤ ꯇ꯭ꯔꯣꯃꯥꯗꯨꯁꯨ ꯍꯥꯏꯕꯗꯤ ꯔꯤꯂꯤꯁ ꯇꯧꯕꯗ ꯌꯥꯝꯅ ꯑꯗꯨꯅ ꯂꯥꯏꯅ ꯃꯇꯦꯡ ꯄꯥꯡꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯣꯏꯅꯤꯕꯀꯣ ꯏꯁꯥꯗ ꯐꯨꯝꯃꯒ ꯂꯩꯔꯤꯕ ꯏꯁꯥꯗ ꯍꯥꯏꯗꯤ ꯀꯥꯟꯅꯗ꯭ꯔꯕ ꯑꯦꯅꯔꯖꯤ ꯍꯥꯏꯇꯥꯔꯦ ꯀꯥꯟꯅꯗꯕ ꯑꯦꯅꯔꯖꯤꯗꯨꯅ ꯑꯗꯣꯝꯒꯤ ꯑꯣꯏꯕ ꯒ꯭ꯔꯣꯊꯀꯤ ꯑꯣꯏꯕ ꯑꯐꯕꯒꯤ ꯑꯣꯏꯕ ꯅꯠꯇ꯭ꯔꯒ ꯅꯨꯡꯁꯤꯕꯒꯤ ꯂꯝꯕꯤꯒꯤ ꯆꯪꯒꯗꯕ ꯌꯥꯝꯅ ꯐ꯭ꯔꯦꯁ ꯑꯣꯏꯅ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯆꯪꯒꯗꯕ ꯑꯦꯅꯔꯖꯤꯁꯤꯗ ꯃꯥꯅ ꯆꯤꯡꯊꯕ ꯑꯗꯨꯒꯨꯝꯕ ꯑꯦꯅꯔꯖꯤ ꯑꯃ ꯑꯣꯏ ꯑꯁꯤꯒꯤ ꯑꯦꯅꯔꯖꯤꯁꯤ ꯏꯁꯥꯗ ꯗꯔꯀꯥꯔ ꯇꯥꯗꯕ ꯀꯥꯟꯅꯗꯕ ꯑꯦꯅꯔꯖꯤꯅꯤ ꯁꯤꯁꯦ ꯔꯤꯂꯤꯁ ꯇꯧꯊꯣꯛꯄꯤꯀꯣ ꯔꯤꯂꯤꯁ ꯇꯧꯕꯗꯨꯒꯤ ꯔꯦꯃꯦꯗꯤꯁꯅ ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯦ ꯄꯥꯏꯜ ꯅꯝꯕꯔ 2 ꯈꯟꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤꯅꯤꯀꯣ ꯁꯤꯁꯤꯅ ꯌꯨꯅꯤꯚꯔꯁꯅ ꯑꯗꯣꯝꯒꯤꯗꯃꯛꯇ ꯒꯥꯏꯗ ꯇꯧꯕꯤꯔꯛꯄꯁꯦ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯡ ꯑꯁꯤꯅ ꯑꯗꯣꯝꯗ ꯖꯦꯟꯇꯜ ꯒꯥꯏꯗ ꯃꯆꯥ ꯑꯃꯃꯝ ꯄꯤꯈꯟꯕꯤ ꯇꯥꯔꯒꯗꯤ ꯚꯤꯗꯤꯑꯣꯁꯤꯡ ꯑꯁꯤꯕꯨ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯗꯤ ꯁꯦꯌꯔ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯑꯗꯨꯒ ꯍꯤꯂꯤꯡꯒꯤꯗꯃꯛ ꯃꯊꯧ ꯇꯥꯔꯕ ꯐꯥꯏꯅꯥꯟꯁꯤꯌꯦꯜꯂꯤ ꯁ꯭ꯇꯛ ꯇꯧꯔꯕ ꯔꯤꯂꯦꯁꯟꯁꯤꯞꯇ ꯑꯄꯟꯕ ꯂꯩꯔꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯍꯦꯜꯊꯀꯤ ꯏꯁꯨ ꯃꯌꯥꯝ ꯑꯃ ꯂꯩꯕ ꯅꯠꯇ꯭ꯔꯒ ꯀꯔꯤ ꯏꯁꯨ ꯂꯥꯛꯀꯗꯒꯦ ꯈꯪꯅꯤꯡꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯍꯧꯖꯤꯛꯀꯔꯤ ꯑꯦꯛꯁꯟ ꯄꯥꯏꯈꯠꯄ ꯇꯥꯔꯒꯗꯤ ꯑꯗꯣꯝꯒꯤ ꯔꯤꯂꯦꯁꯟꯁꯤꯞꯇ ꯀꯔꯤꯌꯔꯗ ꯐꯥꯏꯅꯥꯟꯁꯤꯌꯦꯜꯗ ꯁ꯭ꯇꯛ ꯇꯧꯔꯤꯕ ꯃꯌꯥꯝꯗꯣ ꯀꯣꯛꯀꯅꯤ ꯍꯥꯏꯅ ꯈꯪꯅꯤꯡꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯂꯩꯕꯤ ꯇꯥꯔꯒꯗꯤ ꯄꯥꯔꯁꯣꯅꯦल ꯔꯤꯗꯤꯡꯒꯤꯗꯃꯛꯇ ꯑꯩꯒꯤ ꯃꯈꯥꯗ ꯄꯤꯖꯔꯤꯕ ꯗꯦꯁꯀ꯭ꯔꯤꯞꯁꯟꯗ ꯄꯤꯖꯔꯤꯕ ꯅꯝꯕꯔ ꯑꯁꯤꯗ ꯀꯣꯟꯇꯦꯛ ꯇꯧꯕꯤꯔꯛꯑꯣ ꯁꯤ ꯍꯥꯏꯔꯒ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯀꯥꯏꯅꯔꯁꯤ ꯁ꯭ꯇꯦ ꯄꯣꯖꯤꯇꯤꯚ ꯀꯤꯞ ꯁꯥꯏꯅꯤꯡ